ꯁꯍꯔꯗꯒꯤ ꯊꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯖꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯣꯅ ꯉꯥꯏꯔꯤꯕ ꯄꯨꯡꯁꯤꯡ ꯑꯗꯨ ꯐꯥꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯊꯥꯡꯀꯠꯂꯗꯨꯅ ꯑꯦꯝ ꯇꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯂꯩꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯈꯨꯠ ꯃꯁꯥ ꯄꯨꯟꯁꯤꯜꯂꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯗꯨꯅ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯣꯅ ꯁꯦꯀꯦꯟ ꯑꯃꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯕꯥꯛ ꯑꯗꯨꯕꯨ ꯁꯤꯡꯀꯨꯞ ꯁꯥꯒꯩ ꯀꯥꯞꯁꯤꯟꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯒꯟ ꯑꯗꯨꯕꯨ ꯂꯦꯟꯊꯠꯂꯤ꯫ ꯂꯦꯟꯊꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯒꯟ ꯑꯗꯨꯗ ꯆꯥꯟꯗꯤꯒꯤ ꯕꯥꯔ 4 ꯌꯥꯎꯗꯨꯅ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯝꯃꯣꯏ ꯑꯗꯨ ꯄꯨꯡꯄꯦꯟ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯖꯣꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯕꯣꯗꯤ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯕ ꯐꯦꯛꯇꯔꯤ ꯑꯃꯗ ꯄꯨꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯩ ꯍꯧꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯒꯤ ꯊꯕꯛ ꯑꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ 2044ꯒꯤ ꯃꯇꯝꯅꯤ, ꯈꯥꯟꯁꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗꯅꯤ꯫ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯃꯁꯨ ꯑꯣꯏ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯖꯣꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯑꯁꯤꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗꯗꯤ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯑꯁꯤ ꯌꯥꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯑꯁꯤ ꯍꯦꯛ ꯌꯥꯔꯛꯄ ꯃꯇꯝꯗ ꯁꯔꯀꯥꯔꯅ ꯃꯁꯤ ꯌꯥꯗꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯕꯦꯟ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯐ꯭ꯌꯨꯆꯔꯗ ꯒꯦꯡ ꯈꯨꯄꯨ ꯑꯃꯅꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯝ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯖꯣꯗꯤ ꯃꯁꯤ ꯄꯨꯝꯕ ꯈꯪꯕ ꯉꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯐ꯭ꯌꯨꯆꯔꯗ ꯂꯩꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕꯗꯤ ꯗ ꯃꯣꯕ ꯍꯥꯏꯔꯤꯕꯁꯤꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩ꯫ ꯖꯣꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ 2074ꯒꯤ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯂꯨꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯥꯏꯝ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯕ ꯑꯃꯁꯨꯡ ꯄꯨꯂꯤꯁꯇꯒꯤ ꯆꯦꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯔꯝꯗꯤ ꯐ꯭ꯌꯨꯆꯔꯗꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯥꯗ ꯇ꯭ꯔꯦꯀꯔ ꯑꯃ ꯌꯥꯎꯒꯅꯤ꯫ ꯇ꯭ꯔꯦꯀꯔ ꯑꯗꯨꯅ ꯃꯤꯑꯣꯏꯕꯁꯤ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯤ ꯁꯦꯀꯦꯟ ꯑꯃꯠꯇꯗ ꯈꯪꯕ ꯉꯝꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯗꯨꯅ ꯑꯁꯤꯕ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯐ꯭ꯌꯨꯆꯔꯗ ꯂꯩꯔꯤꯕ ꯗ ꯃꯣꯕ ꯍꯥꯏꯔꯤꯕ ꯒꯦꯡ ꯈꯨꯄꯨ ꯑꯁꯤꯅꯗꯤ ꯃꯁꯤꯒꯤ ꯂꯨꯞꯍꯣꯜ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯊꯤꯗꯣꯛꯄ ꯉꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯗꯨꯕꯨ ꯍꯥꯠꯀꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨꯕꯨ ꯗꯤꯁꯄꯣꯖ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯤ ꯑꯃ ꯍꯦꯛ ꯍꯥꯠꯅꯤꯡꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯖꯦꯟꯗ ꯂꯩꯕ ꯃꯤ ꯈꯔꯒꯤ ꯃꯇꯦꯡ ꯂꯧꯏ꯫ ꯃꯈꯣꯏꯕꯨ ꯂꯨꯄꯔꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯖꯣ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯂꯨꯄꯔ ꯀꯥꯡꯕꯨ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯐ꯭ꯌꯨꯆꯔꯗ ꯗ ꯃꯣꯕ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯤ, ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯇꯧꯅꯕ ꯃꯁꯤꯟ ꯑꯃꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯈꯣꯏꯕꯨ ꯄ꯭ꯔꯖꯦꯟꯗ ꯊꯥꯔꯛꯏ꯫ ꯄ꯭ꯔꯖꯦꯟꯗ ꯂꯨꯄꯔꯁꯤꯡꯅ ꯊꯥꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯍꯥꯠꯄꯅꯤ꯫ ꯊꯥꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯇꯥꯔꯒꯦꯠ ꯍꯥꯏꯅ ꯍꯥꯏꯅꯩ, ꯑꯗꯨꯒ ꯇꯥꯔꯒꯦꯠꯁꯤꯡ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯑꯃꯁꯨꯡ ꯀꯗꯥꯏ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯨꯄꯔꯁꯤꯡꯗ ꯄꯥꯎ ꯂꯣꯏꯅ ꯄꯤꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯂꯨꯄꯔꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯇꯥꯔꯒꯦꯠ ꯑꯗꯨ ꯐ꯭ꯌꯨꯆꯔꯗꯒꯤ ꯄ꯭ꯔꯖꯦꯟꯗ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯥꯔꯒꯦꯠ ꯑꯗꯨꯕు ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯗꯦꯗ ꯕꯣꯗꯤꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯐ꯭ꯌꯨꯆꯔꯗꯒꯤ ꯃꯗꯨꯒꯤ ꯇꯥꯔꯒꯦꯠ ꯑꯗꯨ ꯑꯗꯨꯃꯛ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯕꯀꯤ ꯃꯤꯁꯤꯡꯁꯨ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯒ ꯊꯥꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯒꯟ ꯑꯗꯨꯗ ꯆꯥꯟꯗꯤꯒꯤ ꯕꯥꯔ ꯈꯔ ꯍꯥꯞꯇꯨꯅ ꯊꯥꯔꯛꯏ꯫ ꯕꯥꯔ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯥꯏꯖ ꯑꯣꯏꯔꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯅꯥ ꯑꯣꯏꯅ ꯄꯤꯔꯛꯏ꯫ ꯐ꯭ꯌꯨꯆꯔꯗ ꯂꯩꯕ ꯃꯣꯕꯀꯤ ꯃꯤꯁꯤꯡ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯩꯕ ꯒꯦꯡ ꯈꯨꯄꯨ ꯑꯃꯒꯁꯨ ꯁꯝꯅꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯅ ꯂꯨꯄꯔꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩ꯫ ꯂꯨꯄꯔꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯄꯤꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯔꯤꯇꯥꯌꯔꯃꯦꯟ ꯇꯧꯕꯒꯤ ꯃꯇꯝ ꯂꯥꯛꯄ ꯑꯁꯤꯅꯤ꯫ ꯐ꯭ꯌꯨꯆꯔꯗꯗꯤ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯇꯧꯕ ꯑꯁꯤ ꯑꯥꯏꯟꯅ ꯁꯨꯛꯌꯥ ꯌꯥꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯇꯧꯕꯒꯤ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯊꯝꯗꯕ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯂꯨꯄꯔ ꯑꯣꯏꯍꯟꯕ ꯇꯥꯔꯒꯗꯤ ꯂꯨꯄꯔꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒ ꯀꯣꯟꯇ꯭ꯔꯦꯛ ꯑꯃ ꯁꯥꯏꯟ ꯇꯧꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯂꯨꯄꯔ ꯑꯃꯒ ꯀꯣꯟꯇ꯭ꯔꯦꯛ ꯂꯣꯏꯁꯤꯟꯕ ꯄꯥꯝ ꯇꯥꯔꯒꯗꯤ, ꯍꯥꯏꯕꯗꯤ ꯂꯨꯞ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯐ꯭ꯌꯨꯆꯔꯗ ꯂꯩꯔꯤꯕ ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯂꯨꯄꯔ ꯑꯗꯨꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯒꯤ ꯃꯤ ꯑꯗꯨꯕꯨ ꯐꯥꯔꯗꯨꯅ ꯇꯥꯏꯝ ꯃꯁꯤꯟ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄ꯭ꯔꯖꯦꯟꯗ ꯊꯥꯔꯛꯏ ꯑꯃꯁꯨꯡ ꯂꯨꯄꯔ ꯃꯁꯥꯃꯛꯅ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯒꯗꯕ ꯂꯨꯄꯔ ꯃꯁꯥꯃꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯆꯩ꯫ ꯍꯥꯏꯕꯗꯤ ꯅꯍꯥ ꯑꯣꯏꯔꯕ ꯂꯨꯄꯔ ꯑꯃꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯁꯥꯃꯛꯄꯨ ꯍꯥꯠꯆꯕꯅꯤ꯫ ꯐ꯭ꯌꯨꯆꯔꯗꯒꯤꯅ ꯄ꯭ꯔꯖꯦꯟꯗ ꯊꯥꯔꯛꯂꯤꯕ ꯂꯨꯄꯔ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯕꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯄꯔ ꯑꯗꯨꯅ ꯐ꯭ꯌꯨꯆꯔꯗ ꯑꯣꯏꯔꯛꯀꯗꯕ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯃꯁꯛ ꯈꯪꯖꯕ ꯉꯝꯖꯗꯦ꯫ ꯃꯈꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯇꯥꯔꯒꯦꯠꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯐ꯭ꯌꯨꯆꯔꯗꯒꯤ ꯃꯗꯨꯒꯤ ꯂꯨꯄꯔ ꯑꯗꯨꯒꯤ ꯍꯤꯡꯂꯝꯃꯤ ꯍꯥꯏꯕꯒꯤ ꯏꯕꯤꯗꯦꯟꯁ ꯂꯣꯏꯅ ꯃꯥꯡꯈꯤ꯫ ꯃꯁꯤꯕꯨ ꯂꯨꯞ ꯀ꯭ꯂꯣꯖ ꯇꯧꯕ ꯍꯥꯏꯅ ꯈꯪꯅꯩ꯫
ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯨꯄꯔ ꯑꯃꯅ ꯀꯔꯝ ꯀꯥꯟꯗ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯍꯥꯠꯂꯤꯕ ꯇꯥꯔꯒꯦꯠ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯌꯥꯎꯔꯤꯕ ꯃꯅꯥ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯆꯥꯟꯗꯤꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯨꯝꯕ ꯁꯅꯥ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯂꯨꯞ ꯀ꯭ꯂꯣꯖ ꯇꯧꯔꯤꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯕ ꯉꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯅꯥꯒꯤ ꯕꯥꯔꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯂꯨꯞ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯔꯦ ꯈꯪꯂꯕꯅꯤꯅ ꯃꯈꯣꯏ ꯔꯤꯇꯥꯌꯔ ꯇꯧꯔꯣ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯒꯤ ꯕꯥꯔꯁꯤꯡ ꯄꯤꯔꯛꯂꯤꯕ ꯑꯗꯨ ꯆꯍꯤ 30ꯃꯨꯛꯇꯤ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯌꯥꯝꯅ ꯏꯖꯠ ꯂꯩꯅ ꯍꯤꯡꯂꯣ ꯍꯥꯏꯗꯨꯅ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯍꯤ 30 ꯁꯨꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯕꯨ ꯐꯥꯔꯗꯨꯅ ꯑꯗꯨꯃꯛ ꯃꯈꯣꯏꯕꯨ ꯄ꯭ꯔꯖꯦꯟꯇ ꯊꯥꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯕ ꯂꯨꯄꯔ ꯑꯗꯨꯅ ꯑꯗꯨꯃꯛ ꯍꯥꯜꯍꯟꯒꯅꯤ꯫ ꯃꯁꯤ ꯁꯔꯀꯜ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯃꯃꯥꯡꯊꯛꯇꯗꯤ ꯂꯨꯞ ꯀ꯭ꯂꯣꯖ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯝꯗꯦ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯁꯅꯥꯒꯤ ꯕꯥꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯏ꯫ ꯍꯥꯏꯕꯗꯤ ꯂꯨꯄꯔꯁꯤꯡ ꯑꯁꯤ ꯇꯣꯏꯅ ꯔꯤꯇꯥꯌꯔ ꯇꯧꯍꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯏ꯫ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯖꯣꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯍꯤꯡꯉꯒ ꯂꯣꯏꯔꯦ, ꯐ꯭ꯌꯨꯆꯔꯒꯤ ꯃꯔꯝꯗ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ꯫ ꯃꯍꯥꯛꯇꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯍꯥꯠꯄꯗꯒꯤ ꯆꯥꯟꯗꯤ ꯀꯌꯥꯃꯔꯨꯝꯁꯨ ꯇꯥꯁꯤꯟꯕ ꯉꯝꯂꯦ꯫ ꯖꯣꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯥꯔꯒꯦꯠ ꯑꯗꯨꯕꯨ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯥꯐꯤꯌꯥꯒꯤ ꯀ꯭ꯂꯕ ꯑꯃꯗ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯗꯨꯅ ꯃꯪꯗꯨꯅ ꯉꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯒ ꯖꯣ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯤ ꯍꯥꯠꯐꯝ ꯑꯣꯏꯔꯤꯕ ꯂꯝꯍꯥꯡ ꯑꯗꯨꯒ ꯅꯛꯅꯅ ꯂꯩꯕ ꯀꯦꯐꯦ ꯑꯃꯗ ꯂꯥꯛꯇꯨꯅ ꯍꯦꯛ ꯀꯣꯐꯤ ꯊꯛꯏ꯫ ꯀꯦꯐꯦ ꯑꯗꯨꯒꯤ ꯋꯦꯇ꯭ꯔꯦꯁ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯕꯦꯇ꯭ꯔꯤꯛꯁ ꯀꯧꯏ꯫ ꯕꯦꯇ꯭ꯔꯤꯛꯁꯀ ꯃꯍꯥꯛꯀ ꯋꯥꯔꯤ ꯑꯗꯨꯝ ꯇꯣꯏꯅ ꯁꯥꯟꯅꯩ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ 10%ꯒꯤ ꯃꯤꯁꯤꯡꯗꯤ ꯇꯦꯂꯤꯀꯤꯅꯦꯇꯤꯛꯁꯀꯤ ꯁꯛꯇꯤ ꯑꯁꯤ ꯆꯦꯜꯂꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯂꯦꯡꯍꯟꯕ ꯑꯃꯁꯨꯡ ꯄꯥꯏꯍꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯃꯈꯣꯏꯁꯤ ꯁꯨꯄꯔ ꯍꯦꯔꯣꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ, ꯇꯧꯕꯇꯕꯨ ꯃꯈꯣꯏꯗꯤ ꯃꯈꯨꯠꯇ ꯀꯣꯏꯟ ꯑꯃꯒꯨꯝꯕ ꯈꯛꯇꯪ ꯂꯦꯡꯍꯟꯕ ꯄꯥꯏꯍꯟꯕ ꯉꯝꯃꯤ꯫ ꯖꯣꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ, ꯃꯍꯥꯛꯁꯨ ꯂꯨꯄꯔꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯇꯦꯂꯤꯀꯤꯅꯦꯇꯤꯛꯁꯀꯤ ꯁꯛꯇꯤ ꯑꯁꯤ ꯆꯦꯜꯂꯤ꯫ ꯃꯍꯥꯛꯁꯨ ꯀꯣꯏꯟ ꯑꯃ ꯄꯥꯏꯍꯟꯕꯗꯤ ꯉꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯅ ꯅꯨꯄꯤꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯅꯣꯡꯃꯗꯤ ꯖꯣꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯋꯥꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯁꯦꯠ ꯆꯪꯉꯛꯏ꯫ ꯖꯣꯅ ꯁꯦꯠꯇ ꯅꯪꯅ ꯀꯤꯔꯤꯕ, ꯅꯪꯅ ꯄꯥꯈꯠꯂꯤꯕꯗꯨꯒꯤ ꯃꯔꯝ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯍꯥꯛꯅ ꯀꯤꯔꯤꯕ ꯑꯃꯁꯨꯡ ꯄꯥꯈꯠꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯖꯣꯅꯗꯤ ꯍꯥꯟꯅ ꯈꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯍꯪꯗꯕ ꯌꯥꯗꯕꯩ ꯍꯪꯉꯤ꯫ ꯃꯗꯨꯗ ꯁꯦꯠꯅ ꯍꯥꯏꯔꯤ, ꯑꯩꯅ ꯇꯥꯔꯒꯦꯠ ꯑꯃꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯛꯈꯤꯕ ꯏꯁꯩ ꯑꯃ ꯉꯪꯉꯛꯏ꯫ ꯏꯁꯩ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ, ꯍꯥꯏꯕꯗꯤ ꯑꯩꯅ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ, ꯍꯥꯏꯕꯗꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯩꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯁꯤ ꯀꯨꯞꯇꯨꯅ ꯂꯩ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯁꯩ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯇꯁꯦꯡꯅ ꯈꯪꯉꯤ꯫ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯩ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩ ꯔꯤꯇꯥꯌꯔ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕ ꯄꯥꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯨꯞꯂꯤꯕ ꯃꯥꯏꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯐ꯭ꯌꯨꯆꯔꯗ ꯃꯣꯕ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯔꯦꯟꯃꯦꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯂꯥꯏꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯖꯥꯠ ꯊꯤꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯄ ꯃꯇꯝꯗ ꯍꯥꯠꯂꯦꯡꯗꯦ꯫ ꯃꯍꯥꯛꯅ ꯂꯨꯄꯔꯁꯤꯡꯕꯨ ꯂꯣꯏꯅ ꯔꯤꯇꯥꯌꯔ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯨꯄꯔꯁꯤꯡ ꯑꯁꯤ ꯃꯊꯪ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤ꯫ ꯑꯩꯒꯤ ꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏ, ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯈꯤꯗꯦ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯐꯤꯌꯥ ꯀꯝꯄꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯀꯣꯏꯊꯤ ꯊꯤꯔꯦ꯫ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩ ꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯑꯗꯨꯁꯨ ꯁꯤꯗꯣꯔꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯣꯒꯤ ꯃꯃꯥꯡꯗ ꯁꯦꯠꯁꯨ ꯈꯣꯏꯔꯝꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯅ ꯃꯥꯐꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯏ꯫ ꯃꯥꯐꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯖꯣꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯄꯗꯨ ꯂꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯈꯣꯏ ꯂꯥꯛꯄꯗꯨ ꯎꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯖꯣꯅ ꯁꯦꯠꯄꯨ ꯃꯍꯥꯛꯀꯤ ꯂꯣꯀꯔ ꯑꯗꯨꯗ ꯂꯣꯠꯁꯤꯟꯈꯤ꯫ ꯂꯣꯀꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯟꯗꯤ ꯀꯌꯥꯃꯔꯨꯝ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯖꯒꯥꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯐꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯁꯦꯠꯄꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯦꯠꯇꯤ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯃꯥꯐꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯀꯤꯗ ꯕ꯭ꯂꯨ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯏ꯫ ꯃꯍꯥꯛꯅ ꯖꯣꯗ ꯍꯥꯏꯔꯛꯏ, ꯅꯪ ꯑꯩꯈꯣꯏꯒ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛꯇ ꯆꯠꯃꯤꯟꯅꯒꯗꯕꯅꯤ꯫ ꯅꯪꯒ ꯑꯩꯈꯣꯏꯒꯤ ꯕꯣꯁꯀ ꯎꯅꯕ ꯄꯥꯝꯃꯦꯅ ꯍꯥꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯣꯁꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨ ꯎꯅꯕ ꯀꯤꯗ ꯕ꯭ꯂꯨꯒ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤ ꯑꯦꯐ ꯀꯧꯏ꯫ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤꯁꯨ ꯐ꯭ꯌꯨꯆꯔꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛ ꯐ꯭ꯌꯨꯆꯔꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯈꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯂꯨꯄꯔꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯐ꯭ꯌꯨꯆꯔꯗꯒꯤ ꯄ꯭ꯔꯖꯦꯟꯇ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯥꯐꯤꯌꯥ ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯁꯍꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯊꯝꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯑꯦꯐꯅ ꯖꯣꯗ ꯍꯥꯏꯔꯛꯏ, ꯁꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯠꯐꯝ ꯑꯁꯤ ꯂꯩꯇꯦ꯫ ꯅꯪꯒ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯕꯅꯤ,
ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏꯗ ꯁꯦꯠ ꯁꯤꯟꯅꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯆꯥꯟꯗꯤꯒꯤ ꯕꯥꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯔꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯆꯥꯟꯗꯤꯁꯤꯡ ꯑꯗꯨ ꯅꯪꯅ ꯅꯪꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯈꯥꯛꯇꯨꯅ ꯊꯝꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯣꯁꯨ ꯋꯥꯈꯜ ꯍꯥꯏꯔꯞ ꯈꯜꯂꯤ ꯖꯣꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯦꯠꯁꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯐꯥꯈꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯟꯗꯤꯒꯤ ꯕꯥꯔꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯦꯠꯀꯤ ꯂꯩꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯈꯤ ꯁꯤꯟ ꯑꯃꯗꯅ ꯁꯦꯠꯀꯤ ꯐ꯭ꯌꯨꯆꯔ ꯑꯣꯏꯕ ꯁꯛꯇꯝ ꯍꯥꯏꯕꯗꯤ ꯑꯣꯜ ꯁꯦꯠ ꯑꯁꯤ ꯃꯍꯥꯛꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯖꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯗꯥꯡꯗ ꯀꯔꯤꯒꯨꯝꯕ ꯊꯥꯏꯅꯒꯤ ꯑꯁꯣꯛꯄ ꯑꯃꯒꯤ ꯃꯃꯤ ꯇꯥꯕꯒꯨꯝꯅ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯊꯣꯛꯂꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯌꯪ ꯁꯦꯠ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕꯅꯤ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯖꯦꯟꯇ ꯂꯩꯔꯤꯕ ꯁꯦꯠ ꯑꯁꯤꯅ ꯌꯪ ꯁꯦꯠ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯑꯃꯁꯨꯡ ꯐ꯭ꯌꯨꯆꯔꯗꯒꯤ ꯂꯥꯛꯄ ꯁꯦꯠ ꯑꯗꯨꯅ ꯑꯣꯜ ꯁꯦꯠ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯗꯥꯛꯐꯝ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯣꯜ ꯁꯦꯠꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯌꯪ ꯁꯦꯠ ꯑꯁꯤ ꯀꯤꯠ ꯕ꯭ꯂꯨꯒꯤ ꯃꯤꯁꯤꯡꯅ ꯐꯥꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯊꯥꯡ ꯑꯃꯅ ꯂꯦꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯍꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ ꯑꯣꯜ ꯁꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯪ ꯁꯦꯠꯀꯤ ꯐ꯭ꯌꯨꯆꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯪ ꯁꯦꯠꯇ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯛꯄ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯑꯁꯣꯛꯄ ꯑꯗꯨꯒꯤ ꯗꯥꯛꯐꯝ ꯑꯗꯨ ꯑꯣꯜ ꯁꯦꯠꯇ ꯇꯥꯗꯣꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯣꯜ ꯁꯦꯠꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯑꯅꯤ ꯃꯥꯡꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯌꯪ ꯁꯦꯠꯀꯤ ꯈꯨꯠꯁꯥ ꯑꯅꯤ ꯈꯛꯇ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟꯁꯨ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯔꯛꯇꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯌꯪ ꯁꯦꯠ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯀꯛꯊꯠꯂꯗꯨꯅ ꯇꯣꯔꯆꯔ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯌꯪ ꯁꯦꯠ ꯑꯗꯨꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯌꯧꯅꯕ ꯑꯃꯨꯛꯇ ꯆꯠꯍꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯑꯃ ꯍꯨꯔꯥꯜꯂꯗꯨꯅ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯔꯛꯏ ꯃꯍꯥꯛꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯤꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯑꯣꯜ ꯁꯦꯠꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯋꯥꯅ ꯃꯁꯥ ꯑꯗꯨ ꯁꯤꯟꯅ ꯂꯥꯛꯏ ꯁꯤꯟꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯃꯅꯥꯛ ꯅꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗ ꯌꯧꯁꯤꯜꯂꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯃꯥꯡꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯀꯤꯠ ꯕ꯭ꯂꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯪ ꯁꯦꯠꯀꯤ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯀꯛꯊꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯀꯤꯠ ꯕ꯭ꯂꯨ ꯊꯣꯛꯂꯛꯏ ꯀꯤꯠ ꯕ꯭ꯂꯨꯅ ꯑꯣꯜ ꯁꯦꯠ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯪ ꯁꯦꯠ ꯑꯗꯨꯁꯨ ꯑꯅꯥꯕ ꯆꯩꯅꯥ ꯈꯥꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯣꯁꯨ ꯁꯦꯠ ꯁꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯦꯐꯇ ꯂꯧꯅꯝ ꯇꯧꯔꯨ ꯇꯥꯔꯒꯗꯤ ꯀꯔꯤ ꯗꯁꯥ ꯇꯥꯒꯅꯤ ꯀꯔꯤ ꯐꯣꯜ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯇꯧ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯖꯣꯁꯨ ꯃꯍꯥꯛꯀꯤ ꯇꯥꯔꯒꯦꯠ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩ ꯃꯍꯥꯛꯀꯤ ꯇꯥꯔꯒꯦꯠ ꯑꯗꯨ ꯄꯤꯔꯤꯕ ꯇꯥꯏꯃꯤꯡ ꯑꯗꯨꯒ ꯆꯥꯟꯅꯈꯤꯗꯦ ꯂꯥꯛꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯊꯣꯛꯂꯛꯈꯤ ꯇꯥꯔꯒꯦꯠ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯨꯜꯂꯝꯗꯦ ꯃꯃꯥꯏꯁꯨ ꯀꯨꯞꯂꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯖꯣꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯖꯣꯒꯤ ꯃꯃꯤꯠꯀ ꯃꯆꯨ ꯃꯥꯟꯅꯩ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯖꯣꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯂꯥꯛꯂꯤꯕꯁꯤ ꯑꯣꯜ ꯖꯣꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯛ ꯀ꯭ꯂꯣꯖ ꯇꯧꯁꯜꯂꯣ ꯍꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯃꯤ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯦꯠꯀꯤ ꯃꯇꯧ ꯇꯝꯅꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯕ ꯇꯥꯔꯒꯗꯤ ꯗꯁꯥ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯌꯪ ꯖꯣꯅ ꯑꯣꯜ ꯖꯣ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯇꯧꯕꯇꯕꯨ ꯑꯣꯜ ꯖꯣ ꯑꯗꯨ ꯃꯅꯒꯟ ꯑꯣꯟꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯒꯟꯗ ꯌꯥꯜꯂꯤꯕ ꯁꯅꯥꯒꯤ ꯕꯥꯔꯁꯤꯡ ꯑꯗꯨꯗ ꯄꯥꯜꯂꯤ ꯑꯃꯁꯨꯡ ꯃꯊ꯭ꯋꯥꯏ ꯀꯟꯖꯍꯧꯏ ꯃꯗꯨꯒꯤꯗꯤ ꯌꯪ ꯖꯣꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯔꯤꯂꯣꯗ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯣꯜ ꯖꯣꯅ ꯆꯪꯁꯤꯜꯂꯗꯨꯅ ꯌꯪ ꯖꯣꯕꯨ ꯅꯣꯛ ꯑꯥꯎꯠ ꯇꯧꯔꯝꯗꯨꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯄꯨ ꯐꯨꯗꯠꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯦꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯛ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯣꯜ ꯖꯣ ꯑꯗꯨ ꯆꯦꯟꯈꯤꯕꯅꯤ ꯌꯪ ꯖꯣꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯣꯠ ꯑꯃ ꯊꯦꯡꯅꯩ ꯃꯗꯨꯗ ꯏꯔꯝꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯦꯟꯈ꯭ꯔꯣ ꯑꯃꯁꯨꯡ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯣ ꯍꯥꯏꯗꯨꯅ ꯏꯔꯝꯗꯨꯅ ꯊꯝꯃꯝꯕꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯏ ꯇꯧꯕꯇꯕꯨ ꯌꯪ ꯖꯣꯅ ꯈꯪꯏ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯕ ꯇꯥꯔꯒꯗꯤ ꯑꯦꯞꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯁꯔꯕꯅꯥꯁꯥꯒꯤ ꯅꯩꯈꯥꯏꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯣꯜ ꯖꯣꯕꯨ ꯊꯤꯔꯗꯨꯅ ꯍꯥꯠꯇꯣꯛꯄ ꯄꯥꯝꯃꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯊꯨꯒꯥꯏ ꯃꯔꯝꯗꯤ ꯑꯦꯞꯀꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯤꯗꯅꯕꯒꯤꯗꯃꯛꯇ ꯊꯨꯒꯥꯏꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯕ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯨꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯄꯨꯡꯆꯥꯏ ꯆꯈꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯑꯦꯞꯀꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯤꯕ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯑꯣꯜ ꯖꯣ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯦꯞꯀꯤ ꯃꯤꯁꯤꯡꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯄꯨ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ
ꯑꯦꯞꯀꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯌꯪꯖꯣꯒꯤꯗꯃꯛꯇ ꯃꯤꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯌꯪꯖꯣꯁꯨ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯩꯁꯥ ꯈꯔ ꯌꯣꯝꯁꯤꯜꯂꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯇꯟꯖꯥ ꯑꯗꯨ ꯈꯪꯍꯧꯗꯅ ꯀꯤꯠ ꯕ꯭ꯂꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯀꯤꯠ ꯕ꯭ꯂꯨꯅ ꯃꯍꯥꯛꯀꯤ ꯆꯥꯟꯗꯤꯒꯤ ꯕꯥꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯥꯖꯤꯟꯈꯤ ꯃꯗꯨꯗꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯖꯣꯅ ꯃꯍꯥꯛꯄꯨ ꯍꯥꯏꯕꯗꯤ ꯀꯤꯠ ꯕ꯭ꯂꯨꯕꯨ ꯃꯍꯥꯛꯀꯤ ꯂꯣꯀꯔ ꯑꯗꯨꯗ ꯐꯨꯗꯠꯇꯨꯅ ꯃꯅꯨꯡꯗ ꯏꯟꯊꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯂꯣꯀꯔ ꯑꯗꯨꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯖꯣꯅꯗꯤ ꯀꯤꯠ ꯕ꯭ꯂꯨꯗ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯣꯜ ꯖꯣ ꯑꯗꯨꯕꯨ ꯊꯤꯔꯗꯨꯅ ꯑꯩꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯌꯪ ꯖꯣꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯤꯠ ꯕ꯭ꯂꯨꯅ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯃꯅꯨꯡꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯤꯠ ꯕ꯭ꯂꯨꯒꯤ ꯃꯤ ꯑꯃꯁꯨ ꯊꯣꯝꯖꯤꯜꯂꯛꯏ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯌꯪ ꯖꯣꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯌꯔ ꯑꯦꯛꯖꯤꯠꯇꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤꯗꯤ ꯀꯤꯠ ꯕ꯭ꯂꯨꯒꯤ ꯃꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯀꯩꯔꯥꯛꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯈꯥꯗ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯑꯣꯜ ꯖꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯑꯣꯜ ꯖꯣ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯐꯤꯕꯝ ꯑꯗꯨꯗꯅꯤ ꯃꯁꯤꯗ ꯌꯪ ꯖꯣꯒꯤ ꯋꯥꯔꯤ ꯉꯥꯛꯇꯪ ꯂꯦꯞꯂꯤ ꯑꯗꯨꯒ ꯑꯣꯜ ꯖꯣꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ ꯑꯣꯜ ꯖꯣ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯥꯔꯒꯦꯠ ꯍꯥꯏꯕꯗꯤ ꯑꯣꯜ ꯖꯣ ꯑꯗꯨꯒꯤ ꯑꯣꯜ ꯖꯣ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯣꯜ ꯖꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯧꯗꯨꯅ ꯂꯩ ꯇꯧꯕꯇꯕꯨ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯑꯣꯜ ꯖꯣ ꯑꯁꯤꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯀꯨꯞꯁꯜꯂꯤ ꯑꯃꯁꯨꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯑꯣꯜ ꯖꯣ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯂꯤ ꯃꯃꯥꯡꯒꯤ ꯖꯣꯒꯤ ꯋꯥꯔꯤꯗꯨꯅ ꯑꯣꯜ ꯖꯣ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯖꯣꯒꯤ ꯋꯥꯔꯤꯁꯤꯅ ꯍꯟꯗꯛꯇꯤ ꯑꯣꯜ ꯖꯣ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥꯔꯒꯦꯠ ꯑꯗꯨꯕꯨ ꯍꯥꯠꯄꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯕꯗꯤ ꯐ꯭ꯌꯨꯆꯔ ꯑꯣꯜ ꯖꯣ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯆꯦꯟꯈꯤꯕ ꯑꯣꯜ ꯖꯣ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯃꯉꯣꯟꯗꯁꯨ ꯐ꯭ꯌꯨꯆꯔ ꯖꯣ ꯑꯗꯨ ꯊꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯖꯣ ꯑꯁꯤꯅꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯣꯔꯤꯕꯁꯤ ꯃꯁꯤꯒꯤ ꯖꯣ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯣꯜ ꯖꯣ ꯑꯗꯨꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯈꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯣꯜ ꯖꯣ ꯑꯗꯨꯒꯤ ꯃꯅꯒꯟꯗ ꯌꯥꯎꯔꯤꯕ ꯁꯅꯥꯒꯤ ꯕꯥꯔꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯣꯜ ꯖꯣ ꯑꯗꯨ ꯃꯍꯥꯛ ꯔꯤꯇꯥꯌꯔ ꯑꯣꯏꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯔꯤꯇꯥꯌꯔꯃꯦꯟ ꯑꯗꯨ ꯐꯖꯅ ꯑꯦꯛꯁꯦꯞ ꯇꯧꯈꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯁꯪꯍꯥꯏꯗ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯆꯥꯏꯅꯥꯗ ꯂꯥꯛꯈꯤ ꯆꯥꯏꯅꯥꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯗ꯭ꯔꯒ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯈꯤ ꯗ꯭ꯔꯒ ꯁꯨꯝ ꯑꯦꯗꯤꯛ ꯑꯣꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯗ꯭ꯔꯒꯇ ꯂꯣꯏꯅ ꯃꯥꯡꯍꯟꯈꯤ ꯄꯩꯁꯥ ꯂꯣꯏꯈꯤꯕꯗꯒꯤ ꯃꯍꯥꯛ ꯐꯠꯇꯕꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯍꯧꯔꯛꯏ ꯆꯥꯏꯅꯤꯁꯀꯤ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯁꯤꯡꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯏ ꯆꯍꯤ 30 ꯃꯨꯛꯇꯤ ꯃꯍꯥꯛ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 12ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯥꯏꯅꯤꯁ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯈꯤ ꯆꯥꯏꯅꯤꯁ ꯅꯨꯄꯤꯗꯨꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯈꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯖꯣꯕꯨ ꯃꯍꯥꯛꯀꯤ ꯗ꯭ꯔꯒ ꯄꯥꯝꯕꯒꯤ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯕꯨ ꯀꯣꯛꯍꯟꯕ ꯉꯝꯍꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯕ ꯉꯝꯈꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯑꯁꯤ ꯆꯍꯤ 30 ꯐꯥꯖꯤꯜꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯇꯥꯏꯝ ꯃꯦꯁꯤꯟꯁꯨ ꯄꯨꯊꯣꯛꯄ ꯑꯗꯨ ꯑꯣꯏꯈꯤ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗ ꯖꯣꯁꯨ ꯔꯤꯇꯥꯌꯔ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯔꯦꯟꯃꯦꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯈꯣꯏꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛꯇ ꯔꯦꯟꯃꯦꯀꯔꯒꯤ ꯇꯦꯔꯔꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯤꯚꯤꯗꯁꯨ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯗꯨꯅ ꯂꯩ ꯃꯇꯧ ꯑꯁꯨꯝꯅ ꯔꯦꯟꯃꯦꯀꯔꯒꯤ ꯃꯤꯁꯤꯡꯅ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯤꯕ ꯑꯣꯜ ꯖꯣ ꯑꯁꯤꯕꯨ ꯄꯥꯁꯇ ꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯣꯜ ꯖꯣꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯅꯝꯕꯔ ꯑꯃ ꯏꯗꯨꯅ ꯂꯩꯕꯁꯤ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯉꯝꯃꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯔꯦꯟꯃꯦꯀꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯣꯜ ꯖꯣꯒꯤ ꯃꯌꯨꯝ ꯑꯗꯨ ꯊꯣꯝꯖꯤꯜꯂꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯂꯩꯈꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯣꯜ ꯖꯣꯁꯨ ꯃꯈꯣꯏꯅ ꯐꯥꯍꯟꯕ ꯇꯥꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯣꯜ ꯖꯣꯕꯨ ꯃꯈꯣꯏꯅ ꯐꯥꯔꯗꯨꯅ ꯄꯨꯗꯨꯅ ꯆꯠꯀꯗꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯣꯜ ꯖꯣꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯏ ꯑꯣꯜ ꯖꯣꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯛꯎꯕ ꯃꯇꯝꯗ ꯑꯣꯜ ꯖꯣꯒꯤ ꯅꯨꯄꯤ ꯑꯗꯨ ꯈꯨꯗꯛꯇ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯣꯜ ꯖꯣ ꯌꯥꯝꯅ ꯆꯥꯛꯆꯈꯤ ꯃꯍꯥꯛꯁꯨ ꯃꯥꯏ ꯅꯨꯄꯤꯒꯤ ꯁꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯇꯧꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯦꯖꯔ ꯒꯟ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯟꯊꯍꯟꯈꯤ ꯑꯃꯁꯨꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯤ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯤ ꯑꯃꯁꯨꯡ ꯇꯥꯏꯝ ꯃꯦꯁꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯑꯣꯜ ꯖꯣꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒ ꯀꯣꯟꯅꯅ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯕꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯏꯝ ꯃꯦꯁꯤꯟ ꯑꯗꯨꯒꯤ ꯇꯥꯏꯝ ꯑꯗꯨꯕꯨ ꯁꯦꯠ ꯇꯧꯈꯤ ꯁꯦꯠ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯒꯟ ꯑꯗꯨꯗ ꯁꯅꯥꯒꯤ ꯕꯥꯔꯁꯤꯡ ꯑꯗꯨꯁꯨ ꯍꯥꯞꯆꯤꯟꯈꯤ ꯁꯅꯥꯒꯤ ꯕꯥꯔ ꯑꯗꯨ ꯍꯥꯞꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯣꯜ ꯖꯣꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯍꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯣꯕꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯗꯠꯂꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯁꯥꯃꯛ ꯇꯥꯏꯝ ꯃꯦꯁꯤꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯗꯨꯅ ꯄꯥꯁꯇ ꯌꯪꯖꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯨ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯣꯜ ꯖꯣꯗꯨ ꯌꯪꯖꯣꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯌꯪꯖꯣ ꯑꯗꯨꯅ ꯑꯣꯜ ꯖꯣꯗꯨ ꯍꯥꯠꯄ ꯉꯝꯈꯤꯗ꯭ꯔꯕꯅꯤꯅ ꯑꯣꯜ ꯖꯣꯒꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯁꯤ ꯆꯦꯟꯖ ꯂꯥꯛꯏ ꯃꯔꯝꯗꯤ ꯃꯃꯥꯡꯗꯗꯤ ꯑꯣꯜ ꯖꯣ ꯑꯗꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯉꯥꯏ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ
Young Joe duna old Joe the Hatrabadina, Mahaki memory si assumasum Mangshela Pipe the way. Young Jogi memory do, Mangwanda, no Semkalapadona, Young Joe Latoriba Kudemado, Mahaki memory on a Luina E. Young Joe the Su Eptagi Matwai never could change jelly, Maramaduna, Somna Kanadi, old Joe do, Young Jogi, future in a Mahana Toriba Kudemak Singado, old Joe so, memory in a Mahaki, Wakal the Luina E. I with the Young Joe the talk liver, Todo Kudemak Habidi. Kona mahagi pusida thokadaba thodok kudima ase old jogi memory oina mahagi wakal loina lakturibani aduga old jogi mamang thakki memory habdi sanghai da mahagna mahaki nupiga thenakibagi mong chingado kaligumba young jo na thengnadaba taragadi loina mangkiduribani young jo na mahagi memda laktuna mahaki paisa sing amasung nomai sing lawba lakpa amasung kid jo na mangonda attack torokpa amasung fire exitagi tholakpagi mong singasi mahaki memory oina old jo da loina lakhi Toliba Todo Duda, also Sukangi Madudi, Mahana Karigumba, Mayumadu Amucha Taragadi, Mahaki Labasi, Rixlay, Amasung, Karigumba, Young Joe Sisi Bataragadi, Mahasu Siduri Vini Habisi Kambangami, Maramaduna, Old Josu, Young Joe Kanabakita, Mahak, Mayumadulai, Tanzasi, Fire Jitagi, Young Joe Tolapatanja Dune, Kid Blugi missing a Young Joe detector from the Mahakso, Kairaga to the Gina Tolaptuna, Gari to the Tasanke, Wari sing a Sagi Momangi Wari to the Mulak Libani. Kid Blue missing aduna, Young Joe the Bono captain Haketa Utanja Duda, Old Jonah, Kid Blue missing at the Bono captain Hat K, Amazon, Young Joe Bukandana Pamudri Pudun Lai. Madidi, Young Jonah, Giantrapumutam de Mahagasi, railway station Amagi Manata, Lerembasim Hanatina K. Old Jonah Mapo, Mapama to the Habiti, Sarah to the town of Chankro Hadana, Mangoda Note Amasupirame. Young Josu, Old Jonah Hybrid Tada Mackay, Old Joe Butina Vitamutamaha, Sarah to the Mulake. Tawadawu epki missing na de hojikti young Joe amsung old Joe the Butina Vidamta, Sahara dugi mafam Kudimakta, Kucha Chaduna Lake. Madudagi the old Joe so to Mina Hospital Magi Manung Changai Amsung, Mahana computer do Hantutuna, Angang Hungilefam TK. Angang Homadugi me Badu Mahana print of Toke Amsung Mahaki Makuta even number the so, me Baduga coordinate Toke. Tanzadu the old Jogi Makuta, Beatrix Sariba, Wahima Mahaki Makuta, Dag when a Tolapi Mongs Wafangi. Masina Dalibasi, Young Jonah Mahaki Makuta Duda, Beatrix Haiduna, Lentatuna, Young Jonah, Old Jobu, Unana Vidamata Kokibani, Beatrix Haiba Wahai Sitar Matamda, Manamotaki Matamda, Coffee Dana Vidamata Cafe Madalaki, Cafe Dugi Wetter Dugi Mamini, Beatrix Haripsi, Maramaduna, Cafe the Koripani Habasi, Old Jonah Kamadagi, Mapamadra Old Josulaki. Madi Old Josu Cafe Drulai, Cafe the Young Josu, Pamdan Gadunlay. Mahaki Makuta Lane Bagi the Makta, Plaster Naptuna Labri Mongado, Old Jonah Uva Funky, Madagi Makoini Pamina to Noy Sane, Young Jonah Hale, Nana Suyam Gianta to Piscurino, Karigumba, Nangwa Hata Bataragadi, Epsna Ibusoid and Halagani, Karigumba, I see Bataragadi, Nang Sudomaxirani, Nangi Pussy Himbalore, Aduka Karigumba Nang Si Bataragadi, I saw Sai Kuntramti, Santi de Himbayadana. Madigi Old Jonah Young Jobo, Taptana Vidam Tahari, Madim Hana Wailire. Future the Nang Nupi Matinagani, Nupi to a Nang Hongani, Marnagi Pussy Sibus Doctor Rivani. Tobu the Wurian maker missing na, Nangi Nupi to Hatkani, I passed a Karigumakara Sandokani had an Lakibani. Karigumina pasta, Masi Sandopangam Taragadi, Future the Agin PC Kanmangam Drivani had an array. Future the Rain Makana, Terror Sandokana mi Kudimagasibo, Nina Tana Tandulitan Lehendravani. Mon Tatarukota, Sangsar Labor Mafia game Kudimagasibo in a Kudum Cray. Aduga Mana Makoi Miamadu Boso Cray, Aduga Masi, Mamma Tandra Tokibani. Mina I never give Matu in a day, Masi Angang on the Gimatamda, Maki Mamasi Kanagum Hatokre, Maramadana, Mahakana Litana Hinga Kibani, Chol Kibani, Aduga Yamna one Chol Patagi, Maki Pusi Mahinga Duna Mahapo, Yamna Patava, Mihatpamo Henke. Masi Wari Matesi Mayamunatabio, Masida Warrior Wum Yauri, Madigi Old Jono Makatare. Rainmaker Masagasi come down we have say Kalam to the Kamangam de, Aduka Mahaki Maramda. Ex Luparamadi in a Kambangam Kibani. Future the Rainmaker na ex Lupur sing a Sibo pass the Tartuna, Luina Halale, Aduga Lupur singi, Lup Luini close of Silvani Maramaduna, future the Ladiba Lupur singna, Makoi Matokaram Hingani Habiki, Lambiti Zaduna lady. Madigi the old Jonah, young Joda, number the Uli, number the hospital game, but do the Iduna Yori number 20. Mazigi number say any ex Luparamadi Ropani, Aduga Rainmaker say, Howzik, Pastor Swadley have say Kamangami. Mazigi number is Duna in a Mahapo, Harpangami. Karigumba Mahapo in a Harpa Targadi, future the Rainmaker Habasi Amatalera Roy. Karigumba Masi with Batagadi, Rainmaker Mina, Agin people so Halaroi Aduga,
pasta aibu sina bai damakta chu rainmaker na thara aroi karigumba rainmaker sikiba taragadi aisu aigi nupigi manauta automatically mathana chachakrani madudagidi yangjon hare nangna nangi nupigi punsi kannabagi damakta aigi punsi bu sanariba karigino nangi nupigi photo da engonda piro madu oi taragadi nangi nupi do aina amu hana unaruba matamda chu mahagi manauta changaroi aduga nupi duga aiga thinadaba taragadi future da su unararo heduna hare adu oi taragadi nanga magale minadrabanina masu siraroidana madi oljo na sawaduna hare ai mahapurungsi mahapu kawu pamba nate mahaki thawai kanba pame madigi yangjo su mahaki no mai du putholaduna oljo da kalna baidamakta sem saba timing atuda oljo na mahapu singsilladuna sukpai pai duna subchandra thame numoi dulo dram hala yangjo da namke tanja duda apps ki mi su mafam adur lai apps ki mi do mafam adura yangjo na hana kauduna mafam adur sem sanduna thamke bani madigi apps ki mi na oljo da nomoi kapsalai madigi oljo su nomoi du handuna kapi mahana apps ki mi sing aduga nomoi asumsum kapnare tanjaduda yangjona oljo adugi me badugi saruk kharadi sagarituna mafam adugi chenthore madigi mahana mafam aduda nupa madigi nomoi ama lawrduna oljo da attack tobu hore oljo su mafam adudagi chenthorok pahabdo oike madigi mahasu minjena du thuga aduna chenthorokuna chugi pham aduda chenchenke chugi pham aduda chenchenke matam aduda yangjo su mahapu koitan tanare oljo du chenke badagi yangjo na tanara ko matamda yangjo gi matungda su app ki mi sing aduna koitan tanare yangjo su makhoi na thongna bai damata jetpack ema tong aduna mafam aduri chenthore asum mahaksu chugi pham aduda gari du thojale gari du asum tharappa matamda mahak wakal amlai madudi apps ki mi singna gari du track toktuna yangjo du thirakpa yai maramadra mahaksu gari du dagi thongna sungtharakhe F ki mi sing adudagi na thorakpadagi yangjo su sor chaning ta na khonjaba habido waike madurigi yangjo na oljo dagi lolkhiba me badugi machira du hangtoktuna yengluba matamda me badura mal tokduna leriba jaga du mara leriba jaga du mana nakpa saruka madalai habisi mahana khangmangami yangjo su mafam aduda drakcha duna mangduna leike ma numida ngaike numida yokpa matamdu di mafam adura yumma mataduna le yumma dugi mapu sigi maming asina sara kawi mahaksu machana pa sidhariba sikale minabani numida he gorakpa tanjadura mahaksu haibidi yangjo su chugi pham aduragi tholaktuna yumma adura lai yumma adura mahak gyan mangduna taduna leike yangjo su ising yamna khorangmani tawadabu sarana mahaki makuta nomoi paibagi mawng adu uba matamda mating pangba ngamkide mahaki jaraduna thonglu chenduna leike yangjo su ising thangningmanadi khoranglabani tawadabu mahak ising kanamtana pithakpikide mahak thongjilladuna taraduna thongjinlomda yengduna lei ngaki matungda machanapa sidatu tholaktuna yangjo da ising pithakhe yangjo gi mawng adu uruba matamda setna mama da request tawarduna mahak ngasigi ahing asidi mafam asida lihalasi haduna haikhe mama su wafam adu yakhe aibadi yangjo gi mawng adu uruba matamda sarasu nungaitaba phalokpadagi mahakpo store room da leibagi ayaba pikhibani nongalapa matamda sarasu mahakki nomai du paratuna yangjo gi manakta lai yangjo da mahana nomai du namladuna mahakpo mafam adudagi khudakta chatkinabai damakta haire madurigi yangjo na sagaraba me machira du boladuna sarada haire me basida mahak toriba jaga si kalaidano mafam masidara kariguma masi haiba taragadi ai mafam masidagi yamna thuna chakrage aduna haire sarasu me badu yeluba matamda mahak yamna ngakhe madigi sarasu me badu da yauriba jaga do mafam masidani haduna haire amasung me badu da iriba number du uruba matamda mahak sharokpadagi nomai aduna yangjo da kapkhe laba pabadagi sarana kaplakliba nomai maru sing aduna panba taragasu mahak soktuna lekhi siba phawti sikide sonagandana sinnamadana oljo dasu apps ki mi sing adudagi lotuna lekhe mahak su somnakanda yangjo da thokiba khudima adu mahakki memory one roina lai amasung yangjo da patkiba nomai maru sing adugi dakpam sing adu mangona tholakhe masina haibadi yangjo da tholiba khudimak sing asi oljo gi memory one loina lakpani madurigi sara sangchalaktuna nangona masigi map amasung haibadi aigi yumgi address amasung masiki number si nangona matau karamna yauribano haiduna hangi madagidi yangjo na wari pumbaduli thoi amasung mahakna number sing asi karino nang khangbra haiduna hangi masiri yauriba hanba number sing asi chahini haibadi July tang 15 1939 haibani masigi numida sida aigi chanapa pokhibani aduga makha thaba number sing asina hospital adugi pin code ni afam aduda aigi chanapa sit pokhibani haiduna haire wai sing adu taba matamda yangjo di gyan lakhe ngakkusu yamna ngakhe madigi yangjo na sarada hangi nangi na chanapa pokunu midaduda atopa angang atei di pokbu yaukibra haiduna hangi maduda
angang ani amsu pokhi aduna sarana khomi wafam adu taba matamda yangjo gyanlune lakhi haibidi oljo na thiriba se numit asida pokpa angang sing asini haibidi angang ahum aduni mahana mak tokhiba jaga ahum adudi angang ahum adugi address ni haibidi maki mayumgi address ni aduga makoi se tang 15 July gi 1939 na pokhibani oljo na phangwa pawgi matungina numit asida pokhiba angang ahum asidagi angang amana hayeng chaw matungda ren maker oiduribani adubu oljo nadi angang ahum asigi marakta karam angang oiduribano haibise khangba ngamkhide maram aduna mahak angang ahum adubu hanabagidamukta pasta lakhibani angang ahum adugi marakta saragi machanapa sitchu yauri maram aduna saradi yamna pakatpa haibado oikhe tawudabu yangjo nadi sarada future dagi mahakki machanapa bu hatpa lakliba misakasi mahak makki haibidi yangjogi future juwaduni haibisi mede haikide karigumba masi sarana khangkiba taragadi sarana yangjo bu so hatkani karigumba yangjo si taragadi future juwadu so mathanda dumak sijakharadabani madu taragadi mahakki machanapa si sep oiduribani yangjo na sara daire aina aigi taragida dubo thadokkhibagi haibidi namthokkhibagi damakta apps ki mising laktuna aibu hana bidamakta koiti thiri karigumba nangna aibu mafam masida sangchapam piba taragadi aina nangi nachanapa bu ngak chengani killer aduna angang ani budi soidana halamagani angang ani du hatpa loriba matungda mahak mafam masida soidana lakani ma hela pamatamda mahapu aina hatkani karigumba aina mahapu hatpa taragadi aisu kana ni amasung nangbusu kana hangani haduna hare John haraklibo wafam singadu sarasu yakhe numit adudagi josu makoigi yummadagi mamangda gata duna lekhe madurigidi nongmadi sitna mamaga sanani matamda Johna aikoigi yumamangda lebladuna pamladuna aikoibu ngak sendru leidi maram aduna mahagasi afaba mi oirangani nahana mahaki mating pangdriba karigino haduna hangi madugidi sarana machanapa aduna chairaduna hare nupa aduga aikoigi mari leinade maram aduna nang masigi wafam masidagi lapna leyo wafam singadu tabadagidi sitsu yamna saurai amasung mamada mahana thina chairaduna pataba wakya marum sungangai madurigidi sarasu karigino habise khangde mahaksu mafam adudagi yamna kiraduna lokar amagi manungda lotkhe ngahlerba matungda sitna kyan tare haiba matam aduda sarasu tholaktuna machanapai manakta laktuna machanapa dubu mahana pamladuna themkhe somlakadana sinnamadana oljosu angang amadi hatpa lore mathangi angang adu hatke haiduna lai mahana laklibasi anisuba angang adugi address adunani oljosu yumadubu yengduna lai tawudabu mahana khangdabadi mafam adu app ki mising haibadi kid blue na CCTV camera na monitor tawduna lerami sinnamadana app ki mi jesi haribana paase saragi mayumda yangjobu thiba lakhe jesi lai habse khamgadagi yangjosu kamala tumina lotuna laikhe jesi na sarada mahagasi FBI agent hadun hare amasung mahal yangjo amasung oljo gi photo puthoktu na hare makoi ni si mapam sani aduga makoi ni si criminally makoi ni si jail gi chen khibani aikoi ni chingnabagi matungina di makoi si mapam machida lolamgani haiduna chingne maramaduna aikoi mapam machida makoi bu thiba lakpani haiduna hare mato usumna jesi na saragi mayum adubu thiba humba hore sarana di mahagasi kananu haibasi khangi adubu karigumba thingluba taragadi ma khudong thiba nangani haibasi khangmadagi sarana jesi bu thingkide yangjo su thokpam lekhide maramaduna mahak upali taduna matha sakhi mak chenpam lekhidaba haibadu oike tanjaduda sit tholoktuna mahakpo aronba lambi amada haibadi yum adugi aronba ka amada puthore ka adudagi tanel holaduna leiriba jaga aduda makoi asumsum laktuna makoi hingoladuna phawgale yum aduna kanamta leitaba mong adu uruba matamda jesi su mafam aduragi chatke jesi he mafam adura chatke badagidi josu so chaning tana honjaba haibadu oike angang aduna yangjogi mathwai kanke angang aduna hare surung asi makhoigi mapuna rover singdagi thawai kanabagi damakta tawkhiba surungni haiduna mahana yangjo da haike yangjo na mahagi thawai kanbi bagi damakta sit amasung sarada thagachari haiduna haike mato usumna sarana su sitpu pamukpa haibadu oike numidagi matamda sarana yangjobu mahaki kada koksali makoini yamna nuaiba manglana amada tawkhe mato usumna sarasu mahaki makhuna laitarama pahenbagi mong ama uke madu urubu matamda sarasu telekinetic sakti ma yauri habasi yangjo na khangba ngamkhe madurgide makoini wari sana sanaduna sarana yangjo daire jesina mangoda utkiba photo ani do ahaloiba amadudi nangi napanate nangi future ni habasi ai khangi adubu sarana di yangjo bu thajai maramdi mahana oljobu soidana hatkhini habagi wafam asi saragi achet pathajaba moirami adugu mahana sitpu sungsi sialo habasi mahagi achet pathajaba oiri mato usumna makoini intimate oike nongalapu matamdadi
ꯌꯪꯖꯣꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯁꯥꯔꯥꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯂꯩꯔꯝꯗꯕꯗꯨ ꯊꯦꯡꯅꯩ꯫ ꯃꯍꯥꯛꯅ ꯃꯈꯥ ꯀꯨꯝꯊꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯖꯦꯁꯤꯅ ꯁꯥꯔꯥꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯪꯖꯣꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯃꯈꯥꯗ ꯊꯝꯈꯤ ꯑꯃꯁꯨꯡ ꯖꯦꯁꯤꯗ ꯁꯥꯔꯥꯕꯨ ꯊꯥꯗꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯖꯦꯁꯤꯅ ꯁꯥꯔꯥꯕꯨ ꯊꯥꯗꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯌꯪꯖꯣꯅ ꯍꯥꯏꯔꯛꯏ, ꯑꯩ ꯏꯁꯥꯃꯛꯅ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯑꯗꯨꯕꯨ ꯍꯥꯠꯄ ꯄꯥꯝꯃꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤꯕꯨ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯄꯤꯌꯨꯗꯅ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯆꯥꯟꯗꯤꯁꯤꯡ ꯑꯗꯨ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯖꯦꯁꯤꯅꯗꯤ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛꯄꯨ ꯑꯦꯞꯀꯤ ꯃꯅꯥꯛꯇ ꯄꯨꯅꯕꯒꯤꯗꯃꯛꯇ ꯀ꯭ꯔꯤ ꯇꯛꯄ ꯍꯧꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯤꯠꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯖꯦꯁꯤꯅ ꯁꯤꯠꯇ ꯅꯣꯡꯃꯩꯅ ꯅꯝꯃꯨꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯄꯥꯈꯠꯇꯨꯅ ꯃꯅꯤꯡ ꯍꯜꯂꯤ꯫ ꯃꯅꯤꯡ ꯍꯟꯕ ꯃꯇꯝꯗ ꯁꯤꯠ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯁ꯭ꯇꯤꯌꯔ ꯑꯗꯨꯗꯒꯤ ꯑꯣꯟꯊꯔꯛꯇꯨꯅ ꯇꯥꯈꯤ꯫ ꯁꯤꯠꯅ ꯃꯈꯥꯗ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯪꯖꯣꯁꯨ ꯁꯤꯠꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯔꯥꯁꯨ ꯁꯤꯠꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯇꯧꯕꯇꯕꯨ ꯁꯥꯔꯥꯅ ꯌꯪꯖꯣꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯥꯔꯥꯅꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅꯗꯤ ꯌꯪꯖꯣꯕꯨ ꯀꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯠꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯤꯠꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯥꯏꯈꯠꯂꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯦꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯈꯥꯏꯗꯨꯅ ꯁꯤꯈꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯤꯠꯅ ꯀꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯥꯎꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯠꯇꯁꯨ ꯇꯦꯂꯤꯀꯅꯦꯛꯇꯤꯛ ꯍꯥꯏꯔꯤꯕ ꯁꯛꯇꯤ ꯑꯁꯤ ꯌꯥꯎꯏ꯫ ꯃꯤ ꯑꯇꯩꯗꯤ ꯄꯣꯠꯆꯩ ꯃꯆꯥ ꯃꯆꯥ ꯈꯛꯇꯪ ꯄꯥꯏꯍꯟꯕ ꯉꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯁꯤꯠꯇꯤ ꯑꯆꯧꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯥꯏꯍꯟꯕ ꯉꯝꯃꯤ꯫ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯀꯤꯔꯕ ꯅꯠꯇ꯭ꯔꯒꯅ ꯁꯥꯎꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯏ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯊꯋꯥꯏ ꯃꯥꯡꯕ ꯑꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯥꯔꯥꯅ ꯌꯪꯖꯣꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯁꯥꯔꯥꯁꯨ ꯁꯤꯠꯄꯨ ꯀꯤꯔꯗꯨꯅ ꯂꯣꯀꯔꯗ ꯂꯣꯠꯈꯤꯕ꯫ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯜꯖꯣꯁꯨ ꯑꯅꯤꯁꯨꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯃꯗꯨꯗ ꯌꯪꯖꯣꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯜꯖꯣꯒꯤ ꯃꯦꯃꯣꯔꯤꯗ ꯂꯣꯏꯅ ꯂꯥꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯤꯠ ꯍꯥꯏꯕꯗꯤ ꯁꯥꯔꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯔꯦꯟꯃꯦꯀꯔ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯔꯦꯟꯃꯦꯀꯔ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯁꯥꯔꯥꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯦꯞꯁꯀꯤ ꯃꯤ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯦꯖꯔ ꯒꯟꯅ ꯀꯥꯞꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯍꯟꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯌꯪꯖꯣꯁꯨ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯆꯥꯎꯔꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯁꯤꯠ ꯑꯁꯤꯅ ꯍꯌꯦꯡ ꯔꯦꯟꯃꯦꯀꯔ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯁꯤꯠꯄꯨ ꯊꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯌꯪꯖꯣꯅ ꯁꯥꯔꯥꯗ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯍꯌꯦꯡ ꯆꯥꯎꯔꯕ ꯃꯇꯝꯗ ꯃꯀꯣꯛ ꯆꯥꯛꯄ ꯑꯉꯥꯎꯕ ꯃꯤꯍꯥꯠꯄ ꯑꯃ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯃꯥꯡꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯤꯠꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯠꯄꯨ ꯊꯤꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯁꯥꯔꯥꯅ ꯀꯞꯂꯗꯨꯅ ꯃꯍꯥꯛꯅ ꯖꯣꯗ ꯍꯥꯏꯔꯛꯏ, ꯁꯤꯠ ꯑꯁꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯋꯥꯔꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯣꯛꯇꯨꯅ ꯐꯖꯅ ꯆꯥꯎꯅꯕ ꯐꯖꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯇꯝꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯑꯐꯕ ꯃꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯐꯕ ꯃꯤ ꯑꯣꯏꯔꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕꯐꯥꯎꯕꯗ ꯌꯪꯖꯣꯁꯨ ꯁꯤꯠꯄꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯆꯨꯒꯤ ꯐꯥꯔꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯆꯨꯒꯤ ꯐꯥꯔꯝ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯤꯠ ꯑꯗꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯏꯗꯅ ꯄꯨꯡꯉꯥꯡ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅꯗꯤ ꯌꯪꯖꯣꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯪꯖꯣꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯔꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯌꯪꯖꯣꯅ ꯈꯪꯏ ꯃꯗꯨꯗꯤ ꯑꯣꯜꯖꯣꯁꯨ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯂꯣꯀꯦꯁꯟ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯈꯪꯂꯝꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯥꯔꯥꯗ ꯍꯥꯏꯔꯛꯏ, ꯑꯣꯜꯖꯣꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯤꯠꯄꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯔꯥꯗ ꯍꯥꯏꯔꯛꯏ꯫ ꯁꯤꯟ ꯑꯃꯗꯅ ꯀꯤꯗ ꯕ꯭ꯂꯨꯅ ꯑꯣꯜꯖꯣꯕꯨ ꯃꯈꯣꯏꯒꯤ ꯃꯀꯣꯟ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯀꯦꯝꯞ ꯑꯗꯨꯗ ꯑꯦꯞꯁꯀꯤ ꯃꯅꯥꯛꯇ ꯄꯣꯔꯛꯏ꯫ ꯑꯦꯞꯁꯀꯤ ꯃꯤ ꯑꯃꯅ ꯖꯣꯕꯨ ꯑꯦꯞꯁꯀꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯦꯞꯁꯀꯤ ꯃꯁꯥ ꯑꯗꯨꯕꯨ ꯕꯣꯗꯤ ꯁꯔꯆ ꯇꯧꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯑꯣꯜꯖꯣꯅ ꯀꯤꯗ ꯕ꯭ꯂꯨꯒꯤ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯃꯨꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯣꯜꯖꯣꯅ ꯃꯁꯤꯟ ꯒꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯥꯞꯊꯠꯈꯤ ꯑꯃꯁꯨꯡ ꯑꯦꯞꯁꯄꯨꯁꯨ ꯍꯥꯠꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯀꯤꯗ ꯕ꯭ꯂꯨꯗꯤ ꯍꯤꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯌꯪꯖꯣꯁꯨ ꯁꯤꯠ ꯑꯃꯁꯨꯡ ꯁꯥꯔꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯁꯣꯔꯣꯛꯇ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯣꯜꯖꯣꯁꯨ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯑꯦꯞꯁꯀꯤ ꯒꯦꯡ ꯑꯗꯨꯒꯤ ꯁꯅꯥꯒꯤ ꯕꯥꯔꯁꯤꯡ ꯆꯥꯟꯗꯤꯒꯤ ꯕꯥꯔꯁꯤꯡ ꯂꯣꯏꯅ ꯄꯨꯗꯨꯅ ꯒꯥꯔꯤꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯥꯛꯏ꯫ ꯌꯪꯖꯣꯅ ꯑꯣꯜꯖꯣꯗ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯧꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯪꯖꯣꯗ ꯑꯣꯜꯖꯣꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤꯗꯃꯛꯇ ꯒꯣꯜ ꯕꯥꯜ ꯑꯃꯁꯨꯡ
silver bar kaya marum puduna lai nangi yenabasingsu aina loina hatobani masi mayamsing asi puduna chakro aduga yam nungai yaphaba pusi ba hingluro aduga aina mafam asida laktibagi maram asi aibadi aigi mission asibu mai pahalo haiduna here yangjo su sitpu haning dabani na mahana upali tabanina ol joda nomaina kapki tanjaduna mafam aduda kid blue su jet bike thoduna mafam adura lai mato usum na mahana yangjo amusung ol joda attack to bahore tawudabu yangjo na kids blue bu nomaina kaptatuna hatokhi tanjaduna ol jo su mafam adura chenki madudagi somna kandana sinnamadana sarana mahaki machana padabu purtuna gari thauduna chatpagi mong ase koina uba phangi madagidi makoigi mamangda ol jo su nongoi paiduna makoina lakliba gari dugi lambi dugi mamangda leptuna leibagi mong adu uruba matamda chitsu kimankiduna mahaki sakti du sizinaba matamda makoi gari du accident thokhi adubu makoini laibak phabadagidi hingjahawi madagidi makoisu gari dudagi chenthorotuna labugulomna chenchanba matamda sarasu mafam aduna tusanduna tadura lekhi masana padru thorotuna mama adu tusanduna leibagi mong adu yengjaduna lei tanjadura oljona sitta nongina kapai madura sechu paithokuna takhi masida koina khaluriba si set asi siri haduna khalwi haibidi oljogi mission adu complete ore haduna khalwi tabuda bunga ki matungdadi set hawkale set ki mamaida nongoi maruna khetuna chatkibani mafam adu leriba koibada leriba posai chingadu loina paikhalai mafam aduda cyclone ama tornado ama lakpagi mong ama koina uba phangi lakliba cyclone asi set na thonba cyclone mafam aduda sara amasung oljo so cyclone aduna humduna puduna chale cyclone asi kyam jathi bai changno haiba matamda yangjo su truck thauduna laklibado truck adu humduna pui mato usumna truck adu su mathamaka onki sitsu yamna saukhi mage saubaduna helakpadagi sara amasung oljo bu pokai hanba yakhibani tobudabu mama aduna machana padu yamna nuksina kaukhi mato usumna mama aduna machana page saubadu thimjinki mamagi mato adu uruba matamda machana padu su sauba hantakhi mato usumna sara amasung oljo su makhala tare adubu oljo di hanbalati nongmaidu paiduna sitki manauta muchanchilai madudagidi sarana machana padubu chu marakta chenchangro haiduna tanchanki mato usumna sarasu machana padugi mamangda thaladuna machana pa amasung oljo gi marakta leptuna lekhi mato udu urubu matamda oljo na leriba jagadu mangondagidi yamna lamna lei maramaduna mahaki nongmaina kapalakpa matamda su mangwanda yaw haibisi yararudabanina masu kari tawgadabno haiduna khanduna lekhi sarasu oljona nongmai kapkadabagi ngaiduna lei nongmai adugi trigger du namgadabagi ngaiduna lerabani leriba phibam du uruba matamda jona mamang thakki oljona mangonda lekhiba wari du nisangai haibidi mamang thakta rainmaker gi mama si kanagumam hatkibadagi maagase phataba mi warakhibani haibidu nisangai maramaduna sitna hayeng future da rainmaker warakpagi maramasi oljona sitki mama hatkibadagi maagase rainmaker oiraklibani haibisi khangba ngamki aduga karigumba ngasi oljona karigumba sarabu hakiba taragadi future da set asi soidana rainmaker oiraklagani karigumba mahaki miwamaktada mamadu ha taragadi mahak soidana saukani ma mafam madurigi chenkibadi adubu magi asaubaduna hayeng parloi oirakani mana pilingaidagina hayeng chawpa phaw matamda ma awaba kyamram thengnarakani maramaduna mahana miyoiba samasa sibu sunu nusidaba haibdo oirakani mahakna miyoiba samasbu nusidabasina hayeng chawraba matungda mahak rainmaker soidana oirakaduribani future da hayeng mahana oljo bu hana bidamakta lupar khudimak sibu loina hana bahonnarakpani mato usuna mahana sangsar sibu mathamaka onthokturibani tasena haiba matamda oljo nadi sitpu haladuna rainmaker semdana bagidamata honabani tawgadabu mahak masa magna future dagi past laktuna settagi rainmaker si mahakna semba haibado oiduribani maramdi mahana mamadu hatpa taragadi yangjo su oljo bu khamna bagidamata kari upai topsigi haiduna khalappa matamda upai amata legite maramaduna mahana masana pariba nongmaiduna masada kapsanjaraduna mahak mafam madu mangtada sikhi yangjo sirabadina somna kanadi oljo su mafam madudagi adumang mangkiba haibidu oikhi mato usumna sarasu hengawi amasung sarana machana padubu nungsina sijina konki mato usumna yangjona masang mathanda kathokcharaduna mahana samasa sigidambakta sitpu rainmaker ama oiraktana basinki mato usumna hawjikti sarana mahapu ningthijana yopi thapiraktuna afaba mi ama oheladabani mato usumna movie sigi wari solution ki mayamna channel asibu support tobiyo aduga subscribe namlaba matungda notification gi bell icon adu sonambiyo movie sigi IMDb rating na 7.4 fangi masida oljo sakibana pasigi maming sina Bruce Willis
yang Jo sakibanu pasik mamingasina Joseph Gordon aduga Saragi role lawkibanu pisina Emily Blunt kawi movie si Rotten Tomatoes ta 93% phangi amasung Metacritic na 84% phangi movie si wari taba matamda nungai natraga nuai te habise kamena thamira mu thagachari